Lamjingba finance na Miyamgi Senfam Matlaga Chenkhibagi Mayokta Manipur High Court case Thangatkhre Lamjingba finance na Miyamdagi Chaurba Senfam Matlaga Chenkhiba Buds Act 2019 gi Makada Khankiba Manipur Sarkar gi Competent Authority na Mahaki Tawpham Thokpa Thabak Tawdaba Pumnamak asigi Mayokta Manipur High Court Lamjingba Investor Group na case thaba hore haina group asigi president KH Samungong na thadorokpa cherol amana phongdorokle Serol asin hai ngasi Manipur High Court na lakhotkiba case asi WP clause C /376/2022 WF clause C /377/2022 ge matang da Manipur High Court na competent authority da mahaki tawpham thokpa mathau tawgadabani amasung tha ani gi manung da mangon da pisin khiba representation sing adu dispose tawgadabani haiba order tawkhre petitioner sing gi maikai da khangembam samungau advocate na case lab ke Miyambu namthak tawraga chaurba senfam hatkiba lamjingba management service ki lusingba sanasam jeki gi mathakta competent authority na athuba matamda thabak lakhotkadabane natrabade competent authority su maralaite haidaba ngamloi haina cherol asina makhata na phongdorokle investor amagi sendoi amasung selep pithoktabage microfinance institute amagi director zel Thangatkhre investor amagi pifam thokpa sendoi amasung selep pithokpa ngamdabadage police na phagatkhra Birla Emporium Khurai Saros Laikai ge Financial Division ama oiriba IRA Finance ki Director Thangmaiban Maistam Laikai dege Yumnam Irabanta Apokpa Mega Chandra ngasi court ta puthoklaba matung jail da Thangatkhre Microfinance Institute asige Director Yumnam Irabanta gi mathakta Mongsanga School Leirakta ge investor Thaudam Ingocha chahi 53 apokpa Laikhidraba Thambawna Porompat Police Station da complaint ama tharakpadage haukiba me taraga mapan da police na Irabantabu mayumdagi fagatkhibane Ingochana Porompat Police ta tharakiba complaint adu da hairibana haukiba chahi 2019 gi November 3 da Yumnam Irabanta na salairiba microfinance asida lupa lakh taraga taruk invest tawke masigi matung tarakpada IRA finance na mangonda thagi interest oina lupa lising marifu tha mari leptana piduna lakhe masigi matung da mahaki pipum thokpa interest pidana leire mahak masana IRA finance ki director Wai Irabanta unaba matamda interest adu langthabal pura makhongda leiba laifrakpam Doren kauba madage lauba yagani hairakpadage ingochana Doren unakhe loina namangonda authorization letter ama me tarukta sinarakhe masigi matung tarakpadade interest su pikhidre Irabanta unana bahonabada su phangkhidre masina maram oiraga ingochana Porompat police ta Irabanta gi mathakta legal action laukhanaba complaint file tawrakhibane Complaint adugi matungina Porompat Police na Wai Irabanta farba matung Chief Judicial Magistrate Imphal East ta puthoktu ngasi phawba police custody remand lauthakhe loina na police custody remand loiduna ngarang court puthoklaba matung makha taba investigation chathabada hena khudong chana ba numit taraga mangani judicial custody remand lauthakre marak asida Irabanta gi council na tharakhiba bail petition ama tha asigi kuntrada khanaraga ne case asigi ayodasu me kuntra pawugi manungda investigation report amasung objection report court asida file tawrokna ba direction pikhre haide mak thangmang hauke Delhi dagi fare Churasanpur police na samon tawbada lakhidaba mak thangmang hauke Delhi gi Kisangarh dagi Manipur police ki team amana ngasi nungthil pung 2 minute kuntra rom tabada fare haide Hindi tamdaba yade haiduna impose tawrakloi education minister Mega Manipur School Lingkhatkibagi taraga taret suba kumon thauramga loinana school asida class 10 amadi class 12 pass tawkhraba mahiroi singbu taramna okpagi thauram ama ngasi yaral pata leiba school asigi campus ta pangthokre thauramgi athoiba mithunglen oina saruk yakhiba education minister Thaunawjam Basanta Kumar na hai school asida Chinese Japanese tamgani haibasi yamna thagatningai ne loan anauba ama tamba haibasi yamna kanaba oi loan khangba khaknatana maduna brain da su kanaba oi Hauzik Hindi lol tambagi matang da yetnariba se hauzik phawbagi oina class 10 phawba Hindi sungsoi soidana tamgadabani haibagi directive center dagi lakpa leitre loina na Hindi tamlaga Manipuri lol namtharagani haiba natte English lon ngangnaraga paw phawnoriba se Hindi da phawnaba yai haibane Prime Minister na state ke borta masagi lon tamjau haire Manipuri lol namthaba leite Bharat ki atopa state sing da satpada Hindi haiba sigi tongjaba yamna lei Hindi oigera Chinese oigera Asiguma tongjaba leiba lon tambada karisu akaiba leite adubu tamdaba yade haibage namduna tawbadi phatte adubu Hindi tamdaba yade haiduna namduna impose tawrakba leiroi haiba thajai anoba education policy asida chada kuntra lamdam asigi oiba context syllabus ta hapnaba haide Chief Minister N Biren Gilising makhada yamna effective oina chananaba punna khana nainakhre mahiroi sing
एक्सपोज यामना हेना तौरिबा मखै हेना कानबा ओय मरम अदुना महिरुइसिंग यारिबा मखै क्लासरूम गी वांगबदा पुथोक्तुना अतोपना करी तौरी हाइबदु उहनबगी तंजासु लौबियु हाइनसु महाकना अपील तौखे थौरम अदुदा मेगा मणिपुर सोसाइटी BOJ गे चेयरपर्सन RK निमाइना थौरम मपु ओइना सरुक याखे मेगा मणिपुर सोसाइटी BOJ गे सेक्रेटरी वांखै मयुम दिनेश अमदे मेगा मणिपुर स्कूल SMJ गे चेयरपर्सन RK किशोरना अखनब मिथुंगलेनसिंग ओइना सरुक याखे लंबीद सीमेंट तोसिनबा लैंगोई पैसिनबना चिंगबा तौदनबा माहुत मिनिस्टरना अकनबा वार्निंग तौख्रे नोंग खजिक्तंग सुबगा यामना इसिंग थुमगनबा मफम अमा ओइरिबा सिंगजमैदगे कक्वा फाउबगी लंबी असे करीदगी ओइरिबनो हाइबदु माहुत मिनिस्टर युमनाम खेमचाना येंसिनबगा लोइनना ngarangdagi satharakiba drain sengbagi thabaksin chatuna yengsinkhre khongsadadуда waikhom laikaida concrete bag kayana nala thingduna leiramba thengnakhe asigumba drain da potsai thadabagi thabak amukhanna tawbidana basu minister khemchana miyamda appeal tawkhe iramasiga mari leinana minister khemchana hai lambi gi nagyata tariba singna iram nala singda amotpa maruoina mapang oiba phatta haudi sing hundokpigano iram nala miyamgi dustbin natte National Highway oidiba singjamaidagi kakwa phawba sengbagi thabak ngarangdagi IMC gi mayor yauna punna hobane yum sabasingna lambida cement tolaga mahi aduna nalada sangkhraga yamna kansan khiduna mapai laisilamba amadi bag leiramba thengnakhe masina maram oiraga nong khajiktang surakpaga ising chenba ngamdrabanina lambi ising thumba sisu achoba maram amane maram aduna ngasidagi hogduna lambi mapanda leiba laingoi sing loksin biro National Highway da yum sabagi cement thitpa lepiro masi natana upai leiroi hainasu mahakna phongdokhe amarom da laikai da lediba miyamna magi fatta haudi puthoklaga drain da thadabage thabak asi tawbiganu drain fullaga mayam pumbagi oina awaba thengnai isa na wakhal khanthabiraga miyamgi thabak tawriba sida isana wakhal tabiro hainasu laikai ahal amana appeal tawkhe North Korea na cha amadi thumi thaklaga COVID-19 thengnare North Korea gi vaccine kaptaba miyoi marakta COVID-19 sandorokpagi chang asi hengalakle adubu effective oidiba antiviral drug sing miyamna phangdavana maram oidaga atopa kokhanabagi pambai ama oina harvel gi chathakpa amade thumina khanau tengthoklaga laina asi thengnana bohonari haina official report amana phongdokle ing 2020 gi angan basarukta laibak asina pandemic asi dagi ngak thoknaba ngamkhai saruk thingjin khibane North Korea gi lusingbadasu mapa laibak medical support pibada ayaba pikidavane aikoina state media da oiragliba phibam adu kupna yangsinbaga loinana additional oiba treatment sing sizinaduna laihok tawba laina asi thengnana bohona re COVID-19 na haksina naba nataba miyusing adu ginger natraga honey sakal tea amade willow leaf thaklaga layeng na bohona re harbel gi chathak paduna maruoina lokhuba bandi khanau kangbagi awaba du phahanba ngamme adumoy namak asaba ising thakpa ginger gi mana phutlaga thakpa asina ana layeng asi phana na bohona re handakta state media da covid na naraba matai manaw amaga interview sathakiba matamda ayuk amadi numidanggi thumi sisinaduna khanaw amadi naton makhun tengthokpa matamda lokhubagi laina ase phanba ngami haire aroibada tabiriba pumnamakpu thagatsari